Paujadi yung pop maroy ba pau kharab de taujari Achumba Wayel Matam Chana puthokpana Khunnai asigi afaba khongthang ni UDO Police inquiry, medical inquiry, amadi judicial inquiry da matam kuina changbana Manipur da ain ka oiba Wayel sing matam chana puthokpangam da duna Lakh haina United Development Organization mayang Imphal gi secretary na thadorok pa serol amana haire serol asina makha taraduna rape murder amadi drug case sing ki Wayel matam chana puthoktabana asigumba case asigi masing hengalak pagi maram chawna ohelle Khoisauna raba praja singna ain gi wangwada mob justice chatharakma haibasi laibak thibani adubu Achumba Wayel matam chana puthokpirabadi masidagi gaktokna bagi pambai oigane Mayang Imphal gi ichal thambal gi Wayel si lengakna amadi mari leinaba authority singna matam chana puthokpiu mara leibasing bo ain gi oiba phangkom tokpa danti matik chana phangan biu amade mara leibasing bo bel pibigano Wayel sangna tarakado ba phire bel piba haibasi charge sheet amadi investigation agency singi evidence gi makhayam na pole Masiga mari Loinana United Organization Development na mayang Imphal gi ichal thambal mi hata Chennabasingsu bo bel pigano amade aten ba matam da Wayel puthokpiu aina Manipur gi mafam kaya hiyang thang swara amadi character santi oina protest kaya Chathakre atopa pau amadana UNACCO COVID Care Center da Erang Thokkhre Manipur da laina laichat amo oina sandorok lipa COVID-19 positive oira pasing lainana Imphal West District ki maitram da leiba UNACCO COVID Care Center da ngasi nungtil pung anirom taba matam da Erang masa ama Thokkhre UNACCO COVID Care Center da thokiba Erang adugi matang da press na phangba pau gi matung inadi haidiba COVID Care Center asida tongan mapam kaya dagi punna COVID positive oiba kamari lainana chawrak na miyo yam jahum yang khairom lei haire aduba matam kuina COVID Care Center asida leirak labam miyo kya haukiba September 13 9 amasung September 18 da COVID test thokiba dunga sipawa haidiba test adugi result pbd haire Loinana COVID Care Center asida leiriba inma chingbo ngasi nungtil pung ani taba phawba ayuki chara pinjadaba amadi COVID test tawkibagi report pirak taba kaya duna maram oiraga UNACCO COVID Care Center da leiriba inma chingna asawba kaya ga Loinana Erang hauki tungda ngasi nungtil pung ani makhairom taba matamda ayuki chara purakpadagi inma chingi asawba phada jaki Marakasida Oxford ki COVID-19 vaccine ki ahumsaba phase ke clinical trial Hayengdagi Pune da Houraba yai Oxford University na develop tawduna Serum Institute of India SII na sahaba coronavirus ki vaccine COVID shield ki ahumsuba phase ki human clinical trial matam khara le buroba matong Hayengdagi amuk Houraba yai haiba trial asi Pune ki Session General Hospital da sathagani aina hospital asigi den oiriba Dr. Mara leader tambena Phongdokhre trial asigi damakta hanana volunteer kharasu lakhiba danatana volunteer sama yankhai dagi chani rom da trial asi sathagani aire masigi damakta ngarang dagi volunteer sing registration chu haukhre Vaccine asigi phase 2 trial asi sar asigi Bharti Vidyapat Medical College amasung KEM Hospital da chathagibani University of Oxford na develop tawba COVID-19 vaccine asi sanabagi damakta Serum Institute of India na British Swedish Pharma Company AstraZeneca ga punna chatminaduna thabak tominaribani Nakalambaromda Ranjan ki Potloibada Mahakpu Hatpada Chennabasingsu Hatalaga Punna Potloiba Pammi Thasi ki mari da Chuachanpur SBI Man Branch mamangda leiba ATM da paisa hapna bahot nari da Writers Safeguard Agency ki employee Arambam Ranjan Nongmei na Kaptuna Hatlapa matung Lupa Crore amma Lakh tara mga lutto bagi thodok da chap chana Chennaba miyo ohum police na Masak Khngbaga Loinana Fagatkhre Nongmei Writers Safeguard Agency ki Arambam Ranjan ki mihat Chennaba miyo sik Masak Khanglaba phawda matik chaba cherak pide haiduna langdum ki khunja china wakat khongsen Chathkhre Khulasi ki horkba khongset aduda langdum lamkhai yorpada iritbung police na thingduna thamkhe aduwa police ki athingba thugaiduna makhata na rally chatna bo khona badana anida mukna ba thokhe Imphal East ki Assistant SP amadi SDO Kairau Bitra Laktuna miyamge rally adu makhata na thengkhe tungda yanaba puraktuna iritbung thongkhong phawba miyamge rally adu makhata na chatkhe Rally chatpada yawba nupi amana phangthorpagi matung ina Ranjan ki asiba haksang Potloidana leiriba asida miyar pasing asichu miyam mamangda Nongmei na Kaptuna Hatlaga dande BBO amadi Ranjan ki Potloibada Mahakpu Hatpada Chennabasingsu miyosing asibu Punna Potloibada aina phangdorakhe Arubeda content sing asigi maruba pau khara asiba pau dumjari ba Manipur local news YouTube channel amadi Facebook page asidagi yengbiri bo punamuk Thagachari Loinana channel asin adom da kanharabadi subscribe like and share to ba kawigano punamuk po amaka na Thagachari